ꯐꯠꯇꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯥꯡ ꯊꯥꯔꯒ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯀꯥꯏꯅꯅꯕ ꯁꯤꯜꯂꯤꯕꯁꯤꯡ ꯑꯁꯤꯕꯨ ꯊꯦꯡꯅꯅꯕ ꯑꯐꯕ ꯋꯥꯈꯜ ꯈꯟꯕꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔ IPFMꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯁꯥꯡ ꯀꯁꯥꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯒꯤ ꯁꯦꯡꯂꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯤꯕ ꯈ꯭ꯔꯤꯁꯃꯥꯁꯀ ꯃꯔꯤ ꯂꯩꯅꯅ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯔꯤꯕ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡꯗ ꯑꯆꯥ ꯑꯊꯛꯀꯤ ꯄꯣꯠꯂꯝ ꯀꯌꯥ ꯇꯦꯡꯕꯥꯡ ꯄꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ IPFM Imphal Naga Forum Thadau amasung Liangmaigi Luchingbasing amadi Maitai amasung Maitai Pangalgi CSO sing yaungna chathakhiba tengbangi potlamsing pibagi thabak adu sawombung lamboi khongnang khongda hangba relief camp ta changjafam loriba IDP singda khusinakhi tengbang piba duga mari leinana Ashang Kasar na makhata na fongdorakhibada Christmas ki kumhaina lakpada hauzik lamdam asida thokliba irang asi loisinba oirasanu kanglup anina lan taunarabasu lamdam asida khunda minariba atai yelhomi singna pau Faudoknaduna irang asi loisinanaba hotnaminasi irang asida thokiba thamoi sokpa thodok sing kauthoknaduna nungsi chanan leiminabagi paujel sandoksi haiki Koigi center government na yamna serious oina lawradi normal sila ningai gi restore toningai police ama rome ba ma semladi ilai na lambi di lehina koidi haijaninge adu lambi do hoji kanana semgadara hairaga government na semgadaba adugi responsible person singna aduna hana koi peace committee ama leiraga thabak tawradi soidana peace hanjangani haina tawrambane adu mapung phabangam kide adugo adak chahi anobla lakpasida koi thajai soidana peace puraktabadi yaroi sumaina landum tawra leiba yadabnena hojikti center government na su yam serious oina lobu mongda koi khra ui aduga praja laibinariba kanlup mayam na su sogat pire hairaga atopa leiriba jati mayam sina punsallaga peace puraningai akoina lawminaradi soidana santi du purapangamgani natana magi aigi adum leiradi adum santi dusu leiba yadaba mongda adum lei Tengbang pibagi thoramadudha saruk yakhiba kokomigi convener khuraizam athobana fongdokhibada Christmas ki kumhaina lakpada khwaidagi maraibak thiraba lanjenaribasingna masa masagi yumda hanjil hanbiu haina thasigi tang amadagi khongjang sangsinduna lakliba IDP singda tengbang piba haiba si afaba khongthang amani Chiraba tanja sida khundaminariba yelho furup sing amaga mateng pangnaba sina tung koina nungsi chanana leiminaba ngamgani haina athobana makha takhe IDP sing asigi mafamda Indigenous Peoples Forum gi maikai ba Jesus ki mingda Christmas kumaina lakpada angamba chini amade chana no polam awai kari mayam pubirakna IDP sing asigi tangdang warsu makoi awabada saruk yari amadi makoi gi awana singsida angamba kadang mating pangjagani haidana lakbibasi aduki matik komi gi maikai degi thagap pondok chari sumain tawdana koi masen amaga awana tanak matamda saruk yaminaba amadi mating pangminaba sina tung koina koi masen gi barakta nusiba lipun nama sagarminaba amadi apunba Manipur amoina apunba lebaga amoina apunba kanglup purup amoina ingminna bokana bada kwaidagi maru oiba kwaidagi mapangan kanba bulai ma hairagadi sigumba awana tarama tamda mating pangba kutik thokpa sina oigani hadana lawi